THOUBAL District की DC Office Complex manungda leiba 63 SUBA BSF Battalion की B Company posta MATHOU TOURIBA BSF personnel ahum CHAP MANABA LEINA LAIWONG LAIKANABA NGAMDANA LEIKHIDRE HAIRI Police की पाव अमना हाई ngarang ayupung 9 minute kunga taruk lom tarakpada Jammu and Kashmir की Jarin Police Station की manung chana leiba Indri Patandagi Ravinder Singh Chahi Nifuga Taruk Apokpa SH Lal Singh Kauba Head Constable Asi Masagi Pamungda Sor Honba Ngamdana Layambadagi Kudakta THOUBAL District Hospital da Pukhatuna Ahanbagi Layeng Chathaki Tungda RIMS Hospital da refer Toduna Layeng ki Adumakpu Laikanaba Ngamdana Laikhidre Mahag 63 SUBA BSF Battalion A Company ki Head Constable ni Housing B Company da attached Toduna Laibani Hairi Matam ikan Kanadana ngarang numidang pung 3 minute kuntra mangarom taba matam dasu Uttar Pradesh ki Nangla Khershidagi Chandra Chahi Yankhaiga Mari Apokpa SH Rajpal Singh Kauba B Company Asimaki Head Constable Asisu DC Office THOUBAL ki Complex manungda leiba Santri Posta MATHOU Tauringaida Wantharakpadagi District Hospital da Medical Treatment Chatharaba Matung RIMS Hospital da refer tauki Adumakpu Mahak Laikanaba Ngamdana ngasi nongalamday pung amarom tabadat Laikhidabani Hairi Amaromda ngasi angan ba ayok pung mga ngapigani pung amaga minute kun ga mangarom chatukpa matamdasu Battalion Asimakki Vivendra Singh Rawat Chahini puga mga asisu CHAP MANABA LAIWONG narakpadagi Langgol da Laiba Siza Hospital da Pukhatuna Laikanaki mahaksu ngasi pung ani minita rom tarakpada Laikanaba Ngamdana Laikhidre Hairi Thaudok asigi matangda 63 SUBA Battalion BSF B Company ki Staff Inspector Manish Kumar Singh na THOUBAL Police ta report ama torokpadagi Police na su unnatural death ki case ama register tawkhre hairi Powers na high THOUBAL DC complex at LEIBA BSF personnel singda khanghaudana oiragliba Laina Layong Singh asidagi section thaurang lokhat haunaba pandamda complex asida LEIBA security personnel asingi damag DC THOUBAL ahantem subas na ngasi Nungtal District Hospital THOUBAL ga khusam naduna election counting hall da medical checkup amasu pangthokre